Maheiroi singna debate competition da magi ngang bagi spirit se ubada tasengna thamode nuai ba ma fauri maramdi hoji nungti gi ahoi angang senaba matam sida angang je ngang hai ba jada ba mapan tholo hai ba jada masigi aw khakkenna basida especially aikoi gi manipuri khunai gi angang singna khara hen bagum masi feel tawi ai khali wakal se lalam basu jai adubu ngasigi competition asida competitor singna magi lairiba spirit sing uthoi basi uraga tasengna aina khajik minham noru pasingdu amuk hena I want pangalam khupirei habagi thamjaning mathangda aigi opinion se lanba yai adubu ngasigi topic asida Maheiroi ama oina Maheiroi Lup yaobada kaanaba nattana amangba mata leite haibagi matang asida in favor of motion da ngangbibiba ai Maheiroi inabsing ichasing singna da aigi concept ka khadik chana da bahai gadra kain Maheiroi Lup siga hen important pigi ba damai taw Maheiroi Lup ta Maheiroi ama oina jaobada Maheiroi ama oina jaobada magi kaanaba mayamdo adugi utpase khadik watpa maina tawri ai miyang ai asi ai lanbi yai ko aduga solgi against ai ngambi da kudimakti mana Maheiroi ama oina kanada basingdo adu jam smrik chumna thambiram masi machui thamjani ngasagi topic ki apana debate ta yaw matamda topic ki concept se masi jam clear oduma chang aduna tragadi mana hani wado adi jam mark bai matangda kaanaba oiro hena khalli kanagumna jam spirit laina thana laina mang wangangi hai okay jare adubu to the point ngangak ta thogadi marki matangdadi yadaba khara lai apona semjan chadanna mayam sangna parikha da iragasu ma mark phangak ta bajai karigumba to the point iragadi mark ma phangnya basoidana asimakak ai tamjaningi aduga longa aro basida ai AAMSU hana na thagachari asigumba organ kana to bira kamakta mamangda 1990-91 dai ai haure ai AAMSU jawjarakpa aduga akhoi AAMSU Udarbon division ai Udarbon dai belong to jai ai khoina talent search ka torami aduga ai quiz competition ju tawgi asigumba kana singse ai khara hena tawanningyang khalli aidi khatang kana bajaba society da kana bajaba Maheiroi sing da kana bajaba thabak hena tawanningi kharani mamangda ai amadi ai koi group karana parents ki group karana organized toraga koi sanjambam silomi career counselor koraktana koi morangtem depsing memorial academy kanada koi tawgi career counseling program te asugumba kadang directly kana bajaba thabak singse khare hena tawanningi adoi khatang khak ngasigi thoram sida pen da machang khak thamjan nangge haidi ikkhaba kan wasiga Maheiroi khunai Maheiroi singna chona tinda base masi kani khak thamai ngajate matungda hope tawjari je amukhanna program ati silap matamda Maheiroi gaktana thanba Maheiroi gaktana thanba ohenni masinga hairga matang loisin jage thank you ngasigi motion of the house Maheiroi ama oina Maheiroi Lup yaobada kaanaba nattana amangba mata leite haibani asidai sida number 1 Maheiroi haibasi AAMSU khatani haibagi wa nate ko any Maheiroi it may be any students organization let it be AAMSU let it be ASU let it be Students Federation of India let it be any organization aduna AAMSU da khakta depend toroga wangang base we are very limited our brain has been limited to very small areas I want some larger bigger areas aduma adugagi ani subuda aina akogi angang singda I am very grateful that satri singna though it is the first step it seems to be first step for some of the students who join the debate jaubudi aiku so angang ori ki jorok teko
ai ihan anba jirba me secondary school da ai che mayam chang nam na puthoga secretary level leba social welfare secretary na bu tu chu ka thokre ba competition da ai bhaje hela kai ka na ke doge bu stage ta thoga microphone pai ba ngam da nikhe da dum chen thore ya ba wa ngam da adu gumba stage to I was there matam du da and it may be around 1971 1971 do dong ne kalak ni ki betul ko kare secretary ko iro ka microphone pare ka oja maya mamang du lep ngam du na I microphone do thama machin thoro ki then that has hojik ti mu ka dore mathang mathang sub develop to ga that has been transformed hojik ti ke do microphone bang di thado ya da film lai amu ka me koi haina gre ya ko adu asida ngasi ki debate jauri ba chatra chhatri singda for some that they may be the first time ahan bagi orang gani but I'm very encouraging yam encourage to yam thoi nungai ai di smaina thorakani opposition gi ngang ni bi ba mi ka thorakani thajaro to me very encouraging yam nungai smaina ado aina opposition bench ta aina khangan ningba khalan ningba mana hojik su debate logira kain to kanu noi gi leisure time da just think over it point phaja phaja khara putho ninge ba kari kari leiri ge na AAMSU की खंगदे छात्र ऑर्गेनाइजेशन एनी नंग औबा ऑर्गेनाइजेशन नमा थीरोबा ऑल इंडिया की वगैरह इंटरनेशनल वगैरह मधु की ड्रॉबैक मयाम थीतो ओगा थंब तमो हाइबने दा सो दैट यू आर द करेक्शन तौनबा ग्रुप अमनेबा ऑपोजिशन बेंच की कांगबु सिंगसे मसे आइना थमनिंगबदी समाज की असोइबा छात्र संस्थान की असोइबा सेमदोकनबा लैबा पार्टी अमनेबा दे आर वेरी strong organization within this student union or within this students kenogi life journey sidako yamna strong oiba thinking and thinker khradi laigidong neba adu phatta bagi de nate go this should not be always opposition means always to oppose not that corrective opposition concrete opposition suggestive opposition oigidong ne habani da mi gi asoibudo puthokpa su tamba darkar loi kangyet ki wanate kangyet puthokpa gi wanate asoiba thidoga makhoida correction tobagi samaj puriba chiliba kanguda correction tobagi khudong chaba ma pihenning ba hai tare adugi group yamna phajaba group amani aina lowi aina ado ngasi gi di yamna encouraging oi tobo tobo ekogi da anoba tamkhalakpa khara su yawbani na debating ki nature do khaji khara ko wali yawba khara debating ama oibagi ngang taunaba adu odagi keno du mak yawdraga su I'm very impressed isagi oina di engonda yam harau jaba nungai ba ma phawi matung da su oina khali aikogi AAMSU gi angang sing na su ichinau sing na su kaidoga bo masigi for the ngang ba kangu sitama nusiram dong male the siki against the ngangu si nusiram dong ko man deba ado ai ngasai pham na amuk je khalle ba opposition the ngangi kangu sing jo AAMSU gi meeting da ngasi budi lai mathang da la roi da adu na khoi mayam puna makna opposition da laiba kangu sing jina kauroi da ba se na khoi na AAMSU puriba kangu siki mit pagan doini afaba lambi da pohan doini samaj ki afaba maiki da chatna bagi koi lamjing maira do opposition kangu na oigedabani habise always mang da thamaga ngasi ki topic ta chithan andhaba khara le hobo singdo point khara le hobo singdo you go and think over it mathangi any debate amada adugma point sing do phajaraba point sing puthoga yet pangamna ba honasi thank you very much matangi loisin hadi ako su organization ama jawjaw bunina am sugar do bagi ako gi weekly point ako da kari soy ako gi ashoy ba ako da kari tawi quali have do mona uraga mona ako da nangak pane ba hadi adugi adwa tawdi tuni haina adugi photo da ako su loksing amodi hoy haidai aduna mathang chidi ko gi aja Dr. S. Soitas oja bu ko sinjari ahanbada mayam pungnapu sukna
ikai khumnajiri amasung khurumjari. Tasengnamakti ay samak na just oiba kaiba sa matik chawdi nate nung sibiduna haibirapadagi ay susumpham na ngang singsigi karmain togi habdo jeng bagi phamani tasengnamak just sa mo oibagi matik chawa miwe madi nate ay koy na ngasi tawkhibasi very aidi impartial bias amata jawdana kanana karino khangdana maki performance to jengaga ikoina mark khara pijabani masida ekoi natana kanagumba kharana phammaga just we matamda ekoina first second third day lathoma se natano onna tainabado oirakpasu jai maramaduna masida first second third makoina heli ekoi di prize phongaude nungaite haibagi wakalama ta khanganu ngasi participants sing sini aina jamna thagat chaningi se jamna harauje makoina makoigi lingje thangna puthokna stage ta leptuna wangang ki batumak ai kalak chai ai samak makoigi a se cross toroga laibani nakoigi a se cross torokibani chai jangkhei gi mamangda adubu ai matamdu dai sana ai gi thangna leina stage ta kakhalaga wangang bangam khide nakoina ngasi ngangba ubasida nakoi kunmak se aina thagatni aina puning hakchang jaung su sawate nakoi je future da loina to wangam mi amama moyakani haibase nakoi gi performance uraga anasu handaba leite nakoi khudimak loina phajana ngangki tawbatabu phajai haida parikha thabadedi first second third haibache asumak leigani any achawa university de chalu pikhraba school am da su chalu achawa mafam amada pik pam da su first second third samne ramani Delhi University su first position ne ramani whereas ekoi Assam University first position ne ramani aduna masi first thai second thai nataga ai phangaude haibagi wakhalon ta mata khalloi dabani nakoi khudima tungi tumbreng ngakta we kado babatik sawa ping aktani aina jam china thagali nakoi gi performance ubada tawbatabu aina haibadi ekoi gi life sia or no mogi punsida ekoina ahum thona khaidoi breakfast lunch amasung dinner breakfast pa chahodrabadi lunch ka aiba jamna wai jarna charang nei breakfast kai no khangaude aduna karigumba thabak ama tawma tamda ekoina madugi thabak to kan na la oidaba kan na chataba ekoi manga tariba pose ekoi kan thoga na koi na chaoidaban thengnaraga awana bado madudo ekoina sopna ekoi gi face tawduna karmaina overcome tawni lan tho la ka habado madu khangaga la ka dawni koi thokna la adi madugi awabdo ai thangmangamde adum haina ngasai jawba amasung jawdaba asina phai amasung phate thabak khudimaki afaba amasung phataba lei madu khudimak to ekhoi manage tawgadaw aduga amsu haujik jam phajana ekoi thabak chathari adu aina haijaning ba makhaktanga di leiri masi pangthok pada jamna waba potni ngasai matam haibase jam important ni ekoi ngasi makta function tawbanda matam gi aktabado thambangam khide madumag ay penjade matam pano to kai jari makai matam se chapchana ngak kan chatka dobani masi very important resources non renewable amuk hala aroi daba potni masi woi khoina matam maman leiba leitrabani masi koi kitang nga aga chasi matham mayam badai koi pung amanatra ama makai hekta delay oi adu tari gi delay oi duino ekoi gi function se importance pi da banane ba participants sing matam chana lagte ba flight ta kana go miss ta wajaw rabraba pung ani advance na chale flight miss oi tong ngoroena ai chat kar matam chana chat ka chat khidraga di jorudraga di ai participant oiba phangoi haiba gi wakhan du pung da thangadaw ne ba masi ekoi thambang amdri ba huji phawda parikha tha ba angang kaya na late oina lake parikha ho manung da accidentally ma gari phangda na khangde accident oiba khangde masangam da khangde late oiba mani jaram bajai aduga maximum di matam chana pung mapan da loina chatli adu ekoi pung mapan makai hai tara hai adu hobangam deba masi hobangam bagi thangna se ekoi punnamu panna bindana tawinasi ngasi la participate to giba khudingmak aina thagattabangam de thagali makoi ekoi gi jumborel ni aidi ekoi gi society gi jumbi ni makoi na thabak khudingmak tawrakani adu haina ina satawi
ꯑꯁꯤ ꯈꯔ ꯍꯥꯏꯖꯔꯒ ꯃꯈꯣꯏꯕꯨ ꯅꯥ ꯌꯦꯛꯇꯅ ꯄꯨꯟꯁꯤ ꯇꯨꯡꯂꯣꯏꯅ ꯍꯤꯡꯅꯕꯒꯤꯗꯃꯛ ꯁꯃꯥꯖꯒꯤ ꯁꯦꯕꯥ ꯇꯧꯅꯕꯒꯤꯗꯃꯛ ꯏꯁꯣꯔꯗ ꯊꯧꯅꯤꯖꯔꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯁꯤꯒꯤ ꯗꯥꯏꯁꯀꯤ ꯑꯃꯗꯤ ꯖꯖꯁꯁꯤꯡꯒꯤ ꯑꯃꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯁꯤꯡ ꯑꯇꯩ ꯑꯇꯩꯁꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯂꯦꯡꯖꯥꯟꯒꯤ ꯃꯈꯣꯏꯗ ꯁ꯭ꯄꯣꯟꯁꯔ ꯇꯧꯕꯤꯔꯛꯈꯤꯕ Maitai Sepaso Kumarski General Secretary ꯑꯣꯏꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯣꯀꯣꯟ ꯀꯤꯀꯥꯟꯇ ꯏꯌꯥꯝꯕ ꯀꯣꯏꯁꯤꯟꯖꯔꯤ ꯏꯌꯥꯝꯕ ꯏꯀꯥꯏ ꯈꯨꯝꯅꯍꯧꯗꯅ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕꯗꯁꯨ ꯌꯥꯝ ꯐꯤ ꯈꯨꯗꯣꯜ ꯇꯝꯕꯤꯅꯕ ꯈꯪꯍꯟꯖꯔꯛꯄ ꯑꯃꯅ ꯑꯣꯖꯥꯁꯤꯡꯅ ꯍꯥꯏꯖꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯩꯈꯣই ꯃꯔꯛ ꯊꯠꯅ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯗꯤꯕꯦꯠ ꯀꯝꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯖꯁ ꯑꯃꯗꯤ ꯃꯣꯗꯦꯔꯦꯇꯔ ꯑꯣꯏꯕꯤꯈꯤꯕ ꯏꯌꯥꯝꯕ ꯑꯃꯗꯤ ꯑꯣꯖꯥ ꯃꯈꯣꯏ ꯃꯔꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏ ꯑꯝꯁꯨꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ token of love ꯑꯩꯈꯣꯏꯅ ꯁꯥꯔꯇꯤꯐꯤꯀꯦꯠ ꯃꯆꯥ ꯑꯃꯈꯛ ꯄꯤꯕꯒꯤ ꯑꯩꯈꯣꯏꯅ ꯁꯤꯟꯖ ꯂꯥꯡꯖꯔꯤ ꯑꯗꯨꯅ ꯑꯣꯖꯥ ꯑꯃꯗꯤ ꯏꯌꯥꯝꯕ ꯃꯔꯤ ꯃꯄꯨ ꯀꯧꯁꯤꯟꯖꯔꯤ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯑꯁꯤ ꯄꯤꯕꯤꯅꯕꯒꯤꯗꯃꯛꯇ AAMSU Silchar District Committee की President Vijesh Bu कौशल वैसा सिंह अमदी यांबसिंह token of love पीबीनबगीदमक थौरम असिगी मॉडरेटर बिखिबा यांबा पंजबुं मंगात यांबा पीबीनब नसिंजरी Ani subada oza Dr. S. Horidas oza da nasi pipi na nasi jari ahun subada oza asang bulan ahoi jamna chamba ahoi tomuan oina dum token ol bak pija bani ahun subada na ahoi mari subada yamba hijam syang kuma